Lan asina maram oiraga Thoubal district ki manung channa Khangabokta leiba Rice Research Center da hangba relief camp da leiba singi senthok lambi lehena bagi pandamda Thoubal district administration amasung boho Manipur na sinduna numit tarani chathagadaba tailoring training program ama ngasi Thoubal district ki DC Ahanthem Subas na Houdokkhre Rebuilding Life LBSNAA founded Tailoring Skill and Marketing Project for IDPS in Relief Camp HAIBA Project ASIGI MAKHA CHATHAGADOURIBA Training Program Houdokkhre Thoram aduda Thoubal District DC Ahanthem Subas na hai Thoubal District manung channa lei hangba Relief Camp ahumda changjafam lawduna leiriba singi senthok lambi lehenaba District Administration na hotnaduna lakli khongthang ASIGI manung channa District ASIGI Assistant Commissioner Arvind Hanglemna IDPS singi damak kari karamba thabak thoram sing paikhat payagadage haibadu thok thidok labatungda project asi boho Manipur ga tanaduna paikhatlakpani haiki ngasi dagi di aikoina sigi boho jiga taif tongnaraga tailoring gi oiba koi anong kenom hapchan deine haiba training si aikoina MOU inabaji matungina training nung akoina 10 days ki ko 10 days ki training pibi gani adui matung marketing karika sumoina loina mateng pangti dei na baduna hairaga heng nakoi de wa bada koi pot gan dei roidra ka haibagi adugi awa su koi lokal lei roina khale aduna sigi training sing asi dagi ina officially haudu ena law ko loina na yamna success loina aikoi gi leibiri be email sing na ju khangjen ba yaba haijen ba yaba aikoi gi life skill may ama hai tare ne hana relief camp da like tringai de skill lamte yaw tab sida la ba gi makhan se yaw gadi hayeng ai gi original mafam du da hangi ba ka da su ai gi hingna mo hotna ba da du ki matik live mo oi gani